Central Force ngak SHENDUNA LEIRIBA TORBUNG SABAL LEIKAI ngasi numit yungba matung pung anirom taba duwaida KUKI Khutlai Paiba Shingna PHOUGAKCHAO IKHAI MAMANG LEIKAI da leiba Meitei gi yum singda bom Amadi Nongmei round kaya Kapshinduna Laandarakkhre PHOUGAKCHAO IKHAI amadi TORBUNG MAMANG SABAL LEIKAI dagi lanjenaduna relief camp ta leiruraba imung kaya mafam asida hanjinduna leiba horaklabane mafam asi security personnel kayana khurak hangdana ngak SHENDUNA leiribane adubu ngasi nungthil pobobda KUKI Khutlai Paiba Shingna Laandarakliba asi security gi asoi LEIRABRA haibasi achobu wahang amoirakli haina khunja singna phongdorakli KUKI Khutlai Paiba Shing aduna TORBUNG SABAL maning laikai dagi lanjenabada yaukhiba yumnam tomba kauba Meitei amagi mamang sanggoi dagi PHOUGAKCHAO IKHAI mamang laikai gi yum singda nongmei amade bom sing adu Kapshinduna Laandarakkhibane thaudo aduda PHOUGAKCHAO IKHAI gi yum dukan amade community hall nongmei maruna panbagi mafam kya leiri mafam aduda KUKI Khutlai Paiba Shingna kaplakpa AK-47 rifle gi maru singsu khunja singna phangki khunja singna phongdorakpagi matungina PHOUGAKCHAO IKHAI da leiba Central Force amasung State Force ki maike dagi su nongmei round kaya kaptuna KUKI Khutlai Paiba Shing aduda paukum piki haire nongmei kapnabagi pau adu hek phangbaga mafam aduda paumi sing changsinnaba honabada Central Force ki maike dagi mafam adu changbada khudongthiba thokpa yai haina paumi sing adu changhankhide mafam adugi pibam khara safaraklaba matungda paumi sing aduna PHOUGAKCHAO IKHAI mamang laikai da changsinduna camera na yengbada TORBUNG SABAL maning laikai dagi yumnam tomba hairiba miyo asigi sangoida KUKI Khutlai Paiba Shing leiba thengnakhi police na phongdorakpagi matung inadi thawdok adu KUKI amadi jomi furup anigi marakta nongmei kapnabadagi thokibani hairi thawdok adugi matangda PHOUGAKCHAO IKHAI mamang laikai dagi maira paibi amana hai tha asigi marigi numidang dasu KUKI singna nongmei kaplakpagi thawdok laikhre ngasi su amung nungthilda nongmei kapsilaktuna landarakle KUKI na nongmei kapningba matamda kapa yahaliba asi Assam Rifles na tawhanbani ngasi KUKI na nongmei kaplakliba mafam asi Assam Rifles ki yani Maramaduna Manipuri ki Assam Rifles kudakta lawtho hainasu mangna makatana phongdokhi asana thangi manaktai kapai ne haibase loina ai mangna aina khangaudraga su mi chamana khangane ba apangba ai khoi bawda khange masi ita tatana dum tawriba khudimak se asam nei phal leibam jidagi ni tawrai base masi asam nei phanna karigumba amta khambi drabra karigumta thingbi drabra kara mai tawbono haibase akhoi yamna masi sakagi mai da hangninge ba lal loisansi irang jinem da hanji laksanji haiba taragadi ai khoi somda phakha biriba sumaina asom KUKI rongi mai da su sarkarna ai khoi sida leiriba asumaina sipai sing angang jingda gyan ta na wari sadana lam hendana ba tawbiriba sumaina moi asom da su sarkarna thada biraiba posa jingduda tawhan bidana leiba taragadi kitang tangdu laita ba santi haiba do porak ba yagani